Committee on Tribal Unity Kotu Sadar Hills Sindura Kangpokpida Separation Day Pangthokre Kukizo MLA Tarana Separate Administration Kungpam Lengdana Layraga India Lenga ki Maiki Ayaba Pangtri Afaoba Manipuri Legislative Assembly ki Pambada Saruk Yaruidabani Haina Kotu na Amuk Hana Taksin Kre Kotu Sadar Hills Sindura Kangpokpida Layba Kukizo Singi Lakidabagi Mungpam the Pangtu ki Bethorum Adu Wari Nipan Hana Duduna Kukising Hana the Gitandu Lagliba Separate Administration ki demand Hena Sessin the Wafam Tamki Wari Nipan Adu the Hamada Kukizo Gimi Amatana Hojik Lady of you Asida Penthokpa amasung kathokpa yaudana separate administration phangre Afaoba khongjang singsin minagadabani Kukizo singna kunda mafam singda maitai singi pre movement lehlloidabani tampakta gi separate administration phangna bhona bada makal khuting maki khongjang singsin gedabani Kukizo Meeoi lusingba sing natragana lup amatana maitai ne lusingba political platform natragna political leader amataga satmin roidabani Manipur gi governor na arambai tengol gi phamin nakhi Manipur gi governor arambai tengol gi phamin nakhi banumit adudagi separate administration gi demand hena consider Buffer zone sing hena section na nga kadabani khulngak pa hek phaki bathok madu concern DC amasung SP na condition amata yaudana thado kadabani political discourse MLA sing ki marak to wari sana ba CSO na trang luching basing na wari sana duna nampu da tang dulai ta hanjil han ba yaroi article 329A gi makada talpe separate administration asida legislature laiba union territory natana Kukizo gi Meeoi amata na demand asi compromise to roidabani haiba waro sing asini Durga immersion thoram sing na angang tara yaw na tara ga humdoi sikre Madhya Pradesh da Durga idol sing ising na thada bagi thoram sing na thoki ba accident ani da angang tara yaw na yamdra ba da Meeoi tara ga humdoi sagol san numita sikre Uzen manaki Ingoria area da mi thana yawraba tanker trolley amagi ignition adu soibadagi chahi taragani thoi shuruba angang amana soi star bada pukri amada taki badai angang taragani thoi ising na taki miyam na hakjang taraga matoi khak lokot pangam kre kan kiba angang amasu laikana ba hona bada ngamdana sikre police amasong state disaster response force team sing na thiba khangriba angang adu turel torban paringda paksna thiba ga loinana gari adu kona train amana chingkhat kre immersion du gidama khunja tugunga manga rom lakhibada makoi gi tractor trolley adu pukri amada Mathanga olagata ki authorities na nupi macha nipan gi yauna hojik fawba hakchang taraga mathoi lokhatkre amasung kharasu wanglanggadaba mali chief minister Mohan Yadav na awaba phongdokre amasung laikhidaba singi imung manung singi damak lupa lakh 3 gi compensation lauthokre taraga ni thoi su rabi macha nupi halaga mama su matomda sijakre Karnataka gi Sebamoga da chahi 39 surabi nupi amana mang masamak Shizadringa gi mamangda ma gi macha chahi taraga ni thoi surabi macha nupi harkre thawdo adu government hospital amagi nursing gi quarters ta thokibani hospital aduda left technician oiba surti gi mapur oiba nama ki numidangi duty lorba matungda mayumda halakpada hakchang sing adu thengnakhibani yum adu manungdagi solon silami yumlo nabasingi matenga loinena thong adu thugai ki amasung macha nupi taruk suba class tamlibi purbika makokta sokpaga loinena thengnaki surti na macha nupi gi hakchang mathakta thauri yalaga leramba thengnaki tarda malemgi laiba amatana attack chatha haloi haina Donald Trump na wasak tuna chawba thajaba pi kre ka tarda malemgi laiba amatana attack chatha haloi haina Donald Trump na agreement amagi makada wasak tuna chawba thajaba pi kre haina report amana phongdurakli report asigi matungina handa Hamas ke luchingba sing hana bagi damak Israel na Qatar da air strike chatha duna landa khibani Wahau wasigi matang da Qatar yauna malengi Muslim laibak sing na America da kanba pressure pirak padagi Trump na Israel gi Prime Minister Benjamin Netanyahu da Qatar da lale haiba fawa phone gi khudang da hayan ki balai khrabani America gi President Donald Trump na Qatar da malengi laiba amata na landa haloi haina agreement tawna ki ba aduna maram oiraga Israel gi oina di America na makut punsin bi ki baga pangkhak oikre maram di Israel gi ikna balup singi luchingba kaya Qatar da changja fam lawduna lairibani maram aduna Benjamin na Trump ta chauna warukre hari Benjamin da security matik chana PB ki drape Israel Prime Minister Benjamin Netanyahu gi security matik chana New York ta PB khidri haina Israel gi luchingba singna chabu wahang Donald Trump gi lenga ta pukhalakre hari panbaya badi handak Prime Minister Benjamin Trump unabala ki badu gi manung chana New York ta laiba hotel amada Benjamin bulletproof security yaudna hotel amada phambagi photo ama social media da viral oirakhibani Afghanistan da Taliban amadi Pakistan lan missing gi marakta kamna kre Afghanistan gi North Kunar haina khangnaba mafam amada jarangna yupung tare lom tabada Taliban amadi Pakistan gi lan missing gi marakta chawna kuthongna kre hadi Kabul gi amu TV gi report asigi matungina Pakistan gi lan missing na North Kunar da Tariq a Taliban Pakistan TTP gi militant kaya leire haibigi maral sira duna nongmai kapsin duna tek chatha bawrakhibani Pakistan government of Afghanistan gi Taliban government TTP terrorist sing na lairiba mafam sing da operation chatha biu haina appeal tawkibasu laikhrabani adubu ngasi fawba Taliban government na thaba oina paihat khidabani UN gi report ki matungina Taliban gi laibakta TTP gi militant lising taruk lai hari draba Roman gi hakchang lokri hakchang piu yade haiduna lambi thinglure ngarang numidang pung 3 makhairom tarakpada phogok cho ikai PS na konba kok chagi chorang pata karami ising na tashin bada laikhidraba moirang konjengba mamang laikai dagi Hemam Roman kuntragani thogi hakchang rims ki miral sangdagi lawba lakpada police na PM
examination tawraga lau hairubadagi moirang konjengmam leikaida ngahak lambi thingluraba matungda yanaba puraktuna PM tawdana Loukre haidi. Ki UZ manga nongmai amasung kani maruga konana fare. Police control room na ngasi thorakpa cherol amada UKN gi cadre sing oiba juvenile ama yauna Jordanpur gi Henglep subdivision gi Songkot Kuldagi UZ manga kani maru KG ahum M79 gi grenade launcher ama bom ahum 9mm pistol ani maru manga radio shot nipan charger mari amasung jungle su pair nipan ga konana fare haidi faraba singdi Boljol Kuldagi Pamlelan Kip Gen Kuntra ke Faijang Kuldagi Kamgaulen Kungahumdoi Bol Kuldagi Lun Kolen Singshan amasung Ace Buala Kot Kuldagi Kaigin Pau Kuntragatoret amasung Jubanan Angang amani haidi. Tainagi Laimai Janipan Panba report leak oirakpadagi 2027 fawbagi manungda Xi Jinping na Taiwan da landanaba PLA da order tawkre haiba khangmangamkre. Laimai Janipan Panba China gi report leak oiraktuna 2027 fawbagi manungda Xi Jinping na Taiwan da landanaba thorang tawnaba order tawkre haiba khangmangamkre haina British Defence Tax Royal United Services RUSI gi report amana phongdoragli. RUSI gi report asigi matung ina Russia na China da takpi tambiduna Taiwan da airborne attack chathanaba tharang tawba hokre loinina Russia na China gi parachute cheng lan gi khulai amadi technique ya supi khre hari Taiwan da landana bagi matang da Russia amadi China leba ani gi marakta kumja 2023 da agreement ama sign tawnaki. Agreement asigi manung chana China gi army PLA gi parachute Russia da simulator amadi training equipment gi kuthang da training pigani madugi matung da China ga puna training chathaduna PLA gi lanmi singbu landing fair control amadi movement gi training sing pigani. Report asigi matung ina Russia na China da ising da thauba yaba anti-tank amadi amphibian tank sing pigani. Hariba tank sing asida 37 BMD mari M light tank 100mm gi tof amadi 30mm gi automatic gun yaugani loinana 11 Sprut SDM ama anti-tank gun chingba ising da thauba yaba tank sing yauna 11 BTR MDM Rakuska airborne arm personal carrier su pigani. Masida natuna yamlaba Rovin Command amasung case SIME observation vehicle sing su Russia na China da pigani haidi. Pau asita padagi America gi Defense Minister Secretary Pete has said na China na Taiwan na landana ba thorang liba si bag of coal haina mingtholaduna malem da jackson wafam thamkre China da Taiwan da landaga doriba asi tangkak ahum thokna airborne samudra gi lambida amadi cyber attack na chingba mawong landagani kadigumba China na Taiwan da landarabadi malem da chobalanjao amaga amuk soidina tholakani haibigi akiba lei haina America gi maikai degi su phongdorakli. Kadigumba China amadi Taiwan laiba ani gi marakta akan malan songnaraklabadi malem sinbada lairiba laibaksing da economy gi kham thengba awaba kaya soidina mayoknarakani maramdi South China sigi chada humfurongi lambida si business chawi maram aduna lan songnaraklabadi si business cha chauna akaiba soidin lakani haidi. Manipur Assembly da thokliba achouba senfam amagi wathok House Committee semduna thigatkadabani ojoy. Manipur Assembly da achouba senfam amagi matangda thokliba wathok scam asi House Committee ama semduna thigatpaga loinana chenabasing matik chaba dandi pigadabani haina Senior Congress Leader Okram Joy na demand tawri. Manipur Assembly da thorakliba achouba senfam amagi scam asi thigatuna logi matung ina dandi pinaba House Committee ama semlaga thijinbiu haina Prime Minister Lok Sabha gi Speaker Manipur gi Governor Chief Secretary amadi Assembly gi Secretary da aiba chero pisin khraba matung asi PT Rota laiba Congress Bhavan da pangthokpa pawgi mifam amada veteran politician o joina mathaki wafam asi phongdokhibani mahangna hai democracy chatpa laibak amada democracy gi temple ni hainariba Assembly da carpet practice ama torakpada committee ama semlaga mara laibasing dandi piba haibasi masana tabani. Assembly da amotpa ama tawba haibasi taithokpa koklaroidaba maru ama MLA miyam amadi Speaker da su taishinbaga chap manai. Southeast Asia da ningthau panduna maning makha tamba leba amani haina chawthok chaba asisu scam asina pungmang manghale haiba wafam thamladuna scam asi Speaker na thuba matamda House Committee ama semduna thigatkadaba ngamloidaba taragadi Supreme Court da sinaraga team amana examine tawba natraga Manipur High Court ki Chief Justice natraga Sitting Judge ta sinaduna mathau tawhanba amadi CBI da sinaduna mathau pangthokhanba asi tawgadabani haina su phongdoki mangna makha tarduna mathakta hariba sing asisu tawba ngamloi hairaga mang masana thabak onthok pinaba Prime Minister unaduna appointment launa bhonagani. Governor amadi atai mari leinaba mokok thongba sing unaduna taksingani BJP na laingak paiba hek horakpadagi ngasi fawba system ama adumak kairaga lai.
Judiciary system su fazana function tawdre adubu assembly da chobo senfam amagi scam thokliba sidia thuba matamda thijinbiu haina sumangna taksin ki sajik tampakta red chathakraba matung Manipur police ki mathakta UKLF na warning tawrakli Chandal district ki SP na luchingba police kangbu amana haukiba yumsa kaisa numita district asigi sajik tampakta leiba UKLF ki luchingba amagi mayumda red chathakiba thawong su group ama oiriba United Kuki Liberation Front UKLF na kana yaningdaba phongdorakpaga loinana matung tarakpada siguma thawong amu hana chatharaklaba thoklabadi loop asina tumina yengduna leiroi haina Manipur police ki mathakta warning tawrakli UKLF na thadorokpa cherul amada Chandal SP Dharmendra Kumar na luchingba police kangbu amana haukiba yumsa kaisa numit kya thengba hingda sajik tampakta leiba luba sik luchingba amagi yumda re chathakiba thawong yaningde re chathakiba du yamna serious oiba ek amani haina phongdokladuna makha tana siguma thabak chatharaklabadi luba sina tumina yengduna leithokloi luba sik government ka suspension of operation su chatnaduna masigi ground rule ngakna chatpaga loinana Kuki jo community ki political solution ama puraknabagi mangjal thana thabak tawribani haidi Amaramda Manipur police ki maikaidigi phongdorakpa wafamgi matungina mafam aduda drug lalonbagi thabakta maru oina chenaba mioi khara leire haibagi intelligence ki thajabeba pau ama phongbadagi chathakiba operation ni pau adu phongbaga Chandal district police ki kangbu ama sajik tampaki T Kotland village ta changsenuna operation adu chathakibani adu mapomfam aduda police kangbu na yoksilakpada hanana drug lalonba mioi sing nanthoklaga chelamle haina police ki wangangloi amana phongdorakli Pausina makha taraduna operation adu chatharaba matung halakpagi lambida miyamna police team adu attack chatharakpani adubu local leaders singa ningthina wari sanaraba matung irang adu laksin mangamki irang laksin na bahonabada Assam Rifles amadi atai CIPF ki personnel singna su mating pangki hari